Hana Minister Oiramba Moirangthem Ibotombi Laikidabagi Kungataret Lak Suba Kumon Moirangthem Ibotombi Memorial Charitable Trust na Sinduna Hairok Part 2 Mayai Laikai Polo Ground da Pangthokre Manaba Khunai Amagidamak Hingsi Amadi Hinghansi Haiba Wakalon da Pangthokiba Thauram Aduda Laikidrabagi Mafamda Laikatuna Ikai Kumnaba Utke Trust Asina Tha Taru Khudingi Piduna Lakpa Moirangthem Ibotombi Memorial Pension Scheme Mioi Lising Aniga Chaniga Kunga Humdoida Yentokhe Thauramadu da Saruk Yakiba Hanagi Chief Minister Okram Ibobina Hai Aikoina Thagat Kiba Mihut Aduna Miyam da Kihan Kanghanba Tauduna Miyamgi Wakalonbu Humduna Puraga Namdana Laingakani Haibasi Kwaidagi Pangba Pangdaba Mina Satkadaba Sazatni Hairaduna Miyambu Furaga Thugairaga Vote Kagani Hairagadi Madu Oithoklaroi Thabakni Haike Congress na Laingak Pairingai Matamda Aigi Migi Khaiduna Akhuba Midyengda Thabak Amata Tauramde Adubu Ngasigi Laingak Asidi Makhoina Haiba Yadradi Laingaki employee sing fauba Laifam Kangnadre Masigumba Thabak Asidi Miyamgi Khanba Laingak Amana Taugani Haiba Sidi Thazade Hingsa Taubasing Parama Tambiba Matam Yaure Masipum Namak Khangnagadaba Kuiraroi Haina Makatake Namka Tauba Chitan Tauba Masi Tauba Namgara Saswonse Masi Namgara Paini Hairagadi Madudi Paini Apangba Why did you find that the media sector of Saturday and I don't care, I don't care. I don't care, I don't Prajasin to be calm down. That I so hate about. At the Dhamma of the Mayami democracy, Ganatari Hapse, at the Bulgari and the Tarisibo. She will find in Palm about fighting upon many Haina. She will burn Sasson. Yang Bagi Kuba Mie Tentang Wasason Alu Binsa Demokrasi Terpalai Fakta Binsa Di Mapam Lagi Badu Prajasina Kajada Asongwa Parama Tambido Matang Jore Sukson Soitra 2022 Nakatul Elections Sukson Soitra Prajasina Para Tambigani Hai Kasi So Ada Jabani Moirangthem Ibotombi Memorial Charitable Trust ki President su oiba Hanagi Minister Moirangthem Okendro na haikibada Laikidraba Luchingba Moirangthem Ibotombi na pamzaramba aduda ngasi fauba tung induna chatsari adubu Hairo Kendragi manungda thokaningdaba tahaidaba thaudok wathokna pik thalle matamamada leiramba Hairo ki thauna lingzel adu ngasidi BJP laingak lakpadagi mangkibagum tawre migi yum lut tawba yum thugaiba kihan khanghanbana singba sathaduna leire Vote haiba sidi minungsida khomgadabani laingak paire haiduna pangtau tawbadi tawhaningde haike Hairo ke lerimani hairo sasuke matiware tho lingda patal mudde thodo kaya namik thale matamamada naharo gichaina leigidaba ngasi koina palon toriba sri Moirangthem Ibotombi busunai mutda nungine kaap nato digani pradhan kayama thabal chobagi thoramda pulai paiba singna jamje no icha singina using kayama hato digana Lalu matung dah kita mulai piu pai lambat oke, hasilnya tiangna, lingna, yang nak bersentuhan nak bersih saran bersih hero kangen thungal jedo. Nasi Kongres na, dalam segi youth bojono macam tadi, orang kau orang zaman thokna. Ni yung lut toba, ni yung thugai ba, kian kangen ba, sila dikana roy. Kian golan ni nasi thigi dunia sila, kangen golan ni nasi dunia sila. What happens in the Turkey? You play the higher level of the AMA over Minister over parties now, Manipur supply, they supply, I'm going to give the Hansaling. Thauramadu Moirangthem Ibotombigi Loinabi Moirangthem Ongbi Ibemhal AICC gi CWC member Gaikhangam MPCC gi President and Loken AICC gi Manipur in charge Bhakta Charandas I Hemo Chandra Moirangthem Hemanta Thaubal District Congress Committee gi President Lukhoi Amadi Hairok Block Congress Committee gi Maruoiba Thaupuba Singsu Sarukyake Bureau Report The Buzzer